ꯃꯅꯨꯡꯗ ꯇꯥꯕ ꯌꯥꯎꯔꯒꯅꯤ ꯑꯗꯨꯝ ꯀꯥꯟꯗ ꯌꯥꯝ ꯂꯩꯒꯦ ꯁꯥꯏꯕꯦꯠ ꯐꯖꯔꯦꯍꯦ ꯏꯕꯣ ꯉꯁꯤꯗꯤ ꯅꯩꯔꯦꯍꯦ ꯃꯐꯝꯁꯤꯅ ꯃꯔꯣꯟ ꯑꯃ ꯐꯖꯕꯅꯦ ꯐꯣꯇꯣꯅ ꯃꯔꯣꯟ ꯑꯃ ꯐꯖꯕꯅꯦ ꯉꯁꯤꯗꯤ ꯀꯥꯞꯄꯦꯍꯦ ꯏꯇꯨꯅ ꯃꯔꯣꯟ ꯑꯃ ꯐꯖꯕꯅꯦ ꯏꯇꯨꯅ ꯃꯔꯣꯟ ꯑꯃ ꯐꯖꯩꯌꯦ ꯃꯥ ꯉꯁꯤꯗꯤꯈꯔ ꯊꯤꯗꯅ ꯑꯩꯅ ꯈꯔ ꯍꯦꯟꯈꯤꯕꯁꯤꯗ ꯃꯥ ꯉꯥꯎꯔꯦ ꯃꯌꯥꯝ ꯑꯩꯅꯈꯔ ꯐꯖꯕꯁꯦ ꯍꯦꯟꯀꯠꯂꯛꯄꯁꯤꯗ ꯃꯥ ꯇꯔꯪ ꯆꯠꯂꯦ ꯉꯁꯤꯁꯤ ꯐꯣꯇꯣ ꯐꯖꯈꯤꯔꯦꯅ ꯑꯩꯅ ꯃꯥ ꯉꯥꯎꯔꯦ ꯍꯧꯖꯤꯛ ꯄꯣꯁꯁꯦ ꯃꯈꯜ ꯃꯈꯜ ꯁꯦꯝꯅꯕ ꯍꯣꯠꯅꯔꯦ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯅꯦꯚꯔ ꯃꯥꯅ ꯄꯣꯁ ꯐꯅ ꯁꯦꯝꯃꯁꯨ ꯑꯩ ꯌꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ ꯐꯖꯩꯗ ꯑꯩꯈꯣꯏ ꯃꯨꯊꯤꯁꯨ ꯋꯥꯎꯏ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯊꯥꯕꯁꯤꯗ ꯂꯪꯉꯦ ꯐꯖꯔꯦꯍꯦ ꯏꯁꯤꯡꯒꯤ ꯄꯥꯛꯅ ꯃꯔꯣꯟ ꯑꯃ ꯁꯤꯗꯤ ꯀꯥꯞꯁꯤ ꯃꯊꯪ ꯀꯥꯞꯁꯤ ꯈꯤꯇꯪ ꯏꯪꯊꯈꯤꯁꯅꯨ ꯌꯥꯝ ꯁꯥꯏ ꯍꯥꯏꯕꯅꯤ ꯅꯪꯁꯤ ꯈꯣꯏꯗꯥꯔꯦ ꯅꯪꯁꯤ ꯄꯥꯝꯖꯔꯦ ꯚꯤꯗꯤꯑꯣꯅꯤ ꯌꯥꯗꯦꯍꯦ ꯅꯪ ꯍꯦꯛ ꯀꯩꯗꯧꯒꯦꯒꯦ ꯃꯤꯅ ꯐꯖꯅꯕꯅ ꯌꯦꯡꯅꯕ ꯊꯝꯃꯤꯅꯤ ꯃꯤꯉꯣꯟꯗ ꯅꯝꯃꯣ ꯀꯩꯅꯣꯗ ꯉꯥꯛ ꯅꯨꯃꯤꯠꯇꯣ ꯑꯩꯗꯣ ꯆꯠꯍꯜꯂꯒ ꯅꯝꯒꯦꯗꯤ ꯅꯝꯃꯣ ꯅꯪ ꯀꯅꯥꯗ ꯅꯝꯃꯤꯗꯨꯀꯣ ꯑꯩꯉꯣꯟꯗ ꯅꯝꯕꯔꯕ ꯑꯩ ꯌꯥꯔꯦ ꯀꯃꯥꯏꯅ ꯅꯝꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯔꯣ ꯑꯩꯁꯨ ꯃꯅꯤꯡ ꯍꯜꯂꯒ चलो ꯍꯥꯏ ꯃꯌꯥꯝ ꯐꯖꯗ꯭ꯔꯣ ꯀꯣꯏꯕ ꯂꯥꯛꯏꯅꯦ ꯀꯣꯏꯕ ꯂꯥꯛꯄꯅꯦ ꯑꯥꯗ ꯃꯤꯔꯔ ꯑꯃꯁꯨ ꯂꯩꯔꯦ ꯇꯨꯡꯗ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯣ ꯂꯧꯕ ꯌꯥꯔꯅꯤ ꯚ꯭ꯌꯨ 사이에 우르 뭐야 사이가 방귀지도 살이 사보면 이제 봐야 돼 삽사가다 Sao thế? không ya đây mày
ꯐꯣꯇꯣ ꯅꯝꯃꯒ ꯅꯝꯈ꯭ꯔꯕꯗꯨꯃꯛꯇꯗ ꯀꯌꯥꯔꯛ ꯅꯝꯒꯦ ꯍꯟꯖꯟ ꯍꯟꯖꯟ ꯅꯪ ꯐꯣꯇꯣꯗꯣ एक फोटोग्राफर चाहिए तो आगे क्यों नहीं अरे ये 야해 라 시가 한 할라지 시가 앞에 잘라먹어 야해